ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔ ꯀꯃꯪꯒ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯊꯥꯟ ꯑꯗꯨꯒꯤ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯁꯤ ꯁꯤꯕꯁꯊꯥꯟ ꯑꯩꯈꯣꯏꯒꯤ ꯖꯣꯏꯄꯨꯔꯒꯤ ꯁꯤꯕꯁꯊꯥꯟꯒꯤ ꯂꯥꯏꯐꯝ ꯑꯗꯨꯗ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯝ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯐꯝꯗ ꯆꯪꯉꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯦꯟꯗ ꯃꯅꯤꯡ ꯊꯝꯃꯝꯃꯦ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯆꯤꯟꯒꯅꯤ ꯃꯅꯨꯡꯗ ꯑꯗꯨꯗꯤ ꯂꯥꯏꯐꯝ ꯌꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯗꯣ ꯌꯧꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯦ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯟꯕꯩꯗ ꯀꯩꯅꯣ ꯃꯤꯁꯦ ꯈꯔ ꯇꯤꯟꯕ ꯋꯥꯠꯂꯦ ꯃꯤ ꯈꯤꯇꯪ ꯇꯤꯟꯕ ꯋꯥꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯆꯪꯉꯗꯧꯕꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯝꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯦ ꯑꯥꯗ ꯊꯝꯖꯤꯜꯂꯨꯔꯒꯦ ꯁꯤꯅꯤ ꯁꯤꯕꯥꯔꯥꯏ ꯍꯥꯏꯕꯗꯣ ꯃꯤꯁꯨ ꯑꯗꯨꯝ ꯇꯤꯜꯂꯤ ꯂꯩꯁꯥꯕꯤꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯄꯥꯈꯪꯁꯤꯒ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯩꯇꯪ ꯑꯣꯏꯔꯕ ꯀꯩꯅꯣ ꯃꯤꯁꯦ ꯁꯥꯊꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯅꯝ ꯂꯥꯛꯑꯦ ꯄꯨꯔꯥ ꯒꯦꯠ ꯍꯦꯟꯈ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯨ 미에 좀 사티자면 लाइफमसे जों नामथि फजै ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯗꯩ ꯊꯣꯛꯑꯒ ꯏꯃꯥꯟꯅꯕꯁꯤꯡ ꯊꯤꯔꯨꯒꯦ ꯃꯈꯥꯗ ꯂꯩ ꯃꯣꯏꯁꯦ ꯑꯗꯣ ꯃꯈꯥꯗ ꯑꯝꯇꯪ ꯊꯤꯔꯨꯒꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯈꯤꯇꯪ ꯀꯨꯝꯊꯔꯛꯄ ꯖꯣꯏꯄꯨꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯕꯁꯊꯥꯟꯗꯨꯒꯤ ꯃꯦꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯂꯥ ꯑꯗꯨꯃꯥꯏꯅ ꯃꯦꯂꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯟꯖ ꯂꯥꯡꯖꯅ ꯌꯣꯟꯖꯔꯤꯀꯣ ꯃꯤ ꯐꯖꯅ ꯇꯤꯜꯂꯤ ꯁꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯣꯏꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯇꯤꯜꯂꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯌꯥꯝꯃꯦꯍꯦ ꯁꯥꯊꯤ ꯃꯤ ꯌꯥꯝꯃꯦ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯁꯔꯒꯒꯤ ꯑꯃ꯭ꯔꯥꯄꯨꯔ ꯂꯩꯀꯣꯜꯗꯁꯨ ꯁꯥꯠꯇꯦ ꯁꯨꯛꯅ ꯃꯝꯂꯥꯕ ꯂꯣꯛꯅꯨꯡꯗꯁꯨ ꯌꯥꯔꯦꯛꯇꯦꯅꯦ ꯊꯃꯣꯏꯗ ꯀꯦꯀꯨꯂꯣꯠꯆꯕ ꯅꯠꯇꯅ ꯊꯃꯣꯏꯗ ꯀꯦꯀꯨꯂꯣꯠꯆꯕ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯩꯊꯦꯜꯗꯁꯨ ꯌꯣꯟꯗꯦ ꯃꯌꯥꯝ ꯃꯦꯂꯥꯁꯨ ꯀꯣꯏ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯇꯤꯝꯁꯤꯡꯁꯨ ꯑꯗꯨꯝ ꯃꯣꯏꯁꯨ ꯄꯨꯒꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯦꯡꯈꯠꯂꯅꯤ
थी मी तिल्ले हाइना कांद्रे अदुना मरम मरगा लेंखलागे थेंग थेंगे गाड़ी से ट्रैफिक से जेंगो हाइना कांद्रे अदुकी मतिक मी यामना तिल्ले हाइना कांद्रे आजा मी तिल्ले हाइना कांद्रे बस थी मी तिल्ले को सोल्यूशन नहीं लगे अदा मी तिल्ले होते तैसे मी सांगे लाइन नहीं थोकतना नुपी की लाइन से नहीं हेले अदुगा कोई नुपादी हम वो उदे लाइनिंग मुझे नुपी ने हेले क्या है जो खंगदे सोल्यूशन मी दुम लगना दी अदो कोई हल्ला पोंगत्रा मत है पोंगत्रा इंटर में खाई ताले बारो हेले अखोई ngasi gidi dum video sai tension jara